ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯇꯣ ꯄꯨꯟꯅ ꯃꯈꯣꯏ ꯃꯄꯥ ꯃꯆꯥ ꯆꯥ ꯊꯛꯇꯨꯅ ꯋꯥꯔꯤ ꯁꯥꯔꯤ꯫ ꯄꯤꯕꯥ ꯃꯈꯨꯠꯀꯤ ꯂꯦꯡꯖꯨꯝꯗ ꯁꯣꯛꯄ ꯑꯣꯏꯕꯅ ꯍꯧꯒꯠꯂꯒ ꯆꯠꯄꯗꯤ ꯉꯝꯃꯤ, ꯑꯗꯨꯅ ꯃꯁꯥꯗꯨ ꯀꯥꯗ ꯁꯨꯝ ꯂꯩꯁꯤꯟꯕꯗꯨ ꯇꯟꯕꯒ ꯃꯈꯥꯗ ꯀꯨꯝꯊꯔꯛꯇꯨꯅ ꯃꯄꯥ ꯃꯆꯥ ꯋꯥꯔꯤ ꯁꯥꯔꯤ꯫ ꯂꯨꯈꯣꯏ ꯔꯣꯕꯔꯠꯇ ꯑꯣꯟꯁꯤꯜꯂꯒ, "ꯅꯪ ꯊꯕꯛ ꯆꯠꯀꯗꯧꯔꯤꯕ ꯅꯠꯇ꯭ꯔꯣ?" "ꯍꯣꯏ ꯄꯥꯕꯨꯡ, ꯆꯠꯇꯣꯏꯅꯤ꯫ ꯕꯣꯏꯅꯥꯎꯗꯨꯁꯨ ꯃꯁꯥꯗꯨ ꯐꯠꯇ꯭ꯔꯤ ꯐꯥꯎꯗꯤ ꯂꯥꯛꯄ ꯉꯝꯗꯧ ꯃꯥꯟꯗꯦꯅ ꯉꯁꯤ ꯑꯅꯧꯕ ꯁꯤꯟꯕꯒꯤ ꯁꯤꯜꯂꯝꯃꯤ." "ꯑꯩꯅ ꯁꯤꯡꯅ ꯆꯠꯂꯨ, ꯅꯃꯤꯠ ꯅꯅꯥ ꯆꯣꯏꯒꯅꯨ, ꯑꯗꯨꯒꯅꯦ ꯉꯁꯤꯗꯤ ꯅꯈꯣꯏ ꯑꯅꯤꯗ ꯏꯄꯥ ꯋꯥ ꯍꯪꯒꯦ, ꯃꯔꯨ ꯑꯣꯏꯅ ꯏꯄꯥꯒꯤ ꯄꯤꯕꯥ ꯅꯪꯉꯣꯟꯗꯅꯤ." "ꯍꯥꯏꯕꯤꯌꯨ ꯏꯀꯥ ꯄꯥꯕꯨꯡ." "ꯁꯦꯡꯅ ꯈꯨꯝꯃꯨ, ꯏꯄꯥꯗ ꯂꯣꯠꯀꯅꯨ." "ꯍꯣꯏ, ꯏꯆꯥꯒꯤ ꯄꯨꯟꯁꯤꯒꯤ ꯊꯧꯗꯣꯛ ꯈꯔꯗꯤ ꯏꯆꯥꯅ ꯌꯨꯝꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯏꯄꯥꯗ ꯈꯪꯍꯟꯈ꯭ꯔꯦ, ꯑꯗꯨꯕꯨ ꯉꯁꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯤ ꯍꯥꯏꯕꯁꯦ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯏꯆꯥꯁꯤꯡꯒꯤ ꯃꯥꯏꯊꯣꯡ ꯎꯕꯗ ꯏꯄꯥꯅ ꯈꯪꯏ꯫ ꯍꯥꯏꯌꯨ, ꯀꯔꯤꯒꯤꯅꯣ ꯉꯔꯥꯡꯒꯤ ꯑꯗꯨꯛ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯈ꯭ꯔꯕ ꯊꯧꯑꯣꯡꯗꯨꯗ ꯅꯪꯅ ꯄꯨꯂꯤꯁꯇ ꯋꯥꯍꯩ ꯑꯃ ꯐꯥꯎ ꯍꯥꯏꯈꯤꯗꯕꯁꯦ?" ꯄꯤꯕꯥ ꯂꯨꯈꯣꯏꯗ ꯌꯦꯡꯂꯒ ꯇꯞꯂꯞ ꯀꯧꯔꯛꯏ꯫ "ꯏꯀꯥ ꯄꯥꯕꯨꯡ, ꯍꯣꯏ, ꯏꯆꯥꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯄꯥꯅ ꯄꯨꯂꯤꯁꯀꯤ ꯋꯥꯐꯝꯗꯨꯗꯤ ꯂꯣꯏꯁꯤꯜꯂꯝꯃꯤ, ꯃꯁꯛ ꯃꯁꯥ ꯈꯪꯍꯧꯗ꯭ꯔꯦ ꯍꯥꯏꯕ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯄꯥꯎꯈꯨꯝꯗꯨꯃꯛ ꯄꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯈꯣꯏ ꯑꯣꯏꯈ꯭ꯔꯁꯨ ꯑꯩꯗꯤ ꯅꯈꯣꯏꯒꯤ ꯅꯄꯥꯅꯤ, ꯅꯈꯣꯏꯒꯤ ꯋꯥꯗꯣ ꯏꯄꯥ ꯇꯥꯒꯦ, ꯏꯄꯥꯗ ꯍꯥꯏꯌꯨ." ꯔꯣꯕꯔꯠ ꯑꯃꯗꯤ ꯄꯤꯕꯥꯗꯣ ꯋꯥ ꯑꯃꯐꯥꯎ ꯍꯥꯏꯅꯗꯦ, ꯇꯨꯃꯤꯟ ꯂꯩ꯫ ꯑꯃꯨꯛꯃꯨꯛꯁꯨ ꯂꯨꯈꯣꯏꯗ ꯌꯦꯡꯂꯛꯏ, ꯂꯨꯈꯣꯏ ꯃꯆꯥ ꯑꯅꯤꯗ ꯌꯦꯡꯗꯨꯅ ꯄꯥꯎꯈꯨꯝ ꯉꯥꯏꯔꯤ ꯍꯥꯏꯕꯒꯨꯝ ꯂꯩꯔꯤ꯫ ꯔꯣꯕꯔꯠꯇꯤ ꯋꯥꯗꯨ ꯃꯄꯥꯗ ꯍꯥꯏꯅꯤꯡꯂꯕꯅꯤ, ꯃꯄꯥꯗ ꯋꯥꯐꯝꯁꯤ ꯍꯧꯗꯣꯛꯂꯒ ꯃꯈꯣꯏꯒꯤ ꯉꯥꯛꯂꯧ ꯈꯔꯗ ꯑꯣꯏꯒꯅꯤ ꯈꯟꯖꯕꯅꯤ, ꯑꯗꯨꯕꯨ ꯋꯥꯐꯝꯁꯤꯗꯤ ꯄꯤꯕꯥꯒꯤ ꯑꯣꯏꯕꯅꯤꯅ ꯔꯣꯕꯔꯠꯅ ꯍꯦꯛꯇ ꯍꯥꯏꯕꯁꯨ ꯉꯝꯗ꯭ꯔꯦ, ꯑꯗꯨꯅ ꯃꯥꯁꯨ ꯇꯨꯃꯤꯟ ꯂꯩꯁꯤꯜꯂꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯑꯌꯤꯡꯕꯤ ꯆꯥꯛ ꯂꯣꯏꯁꯤꯜꯂꯝꯂꯒ ꯂꯨꯈꯣꯏꯒꯤ ꯅꯥꯀꯜꯗ ꯐꯝꯊꯔꯛꯏ꯫ "ꯌꯥꯔꯦꯁꯦ ꯃꯈꯣꯏ ꯄꯥꯕꯨꯡ, ꯇꯞꯅ ꯈꯟꯅꯕ ꯌꯥꯕ ꯉꯥꯛꯇꯅꯤ, ꯑꯉꯥꯡꯁꯤꯡꯁꯦ ꯊꯕꯛꯁꯨ ꯆꯠꯅꯗꯧꯔꯤ, ꯃꯁꯥꯁꯤꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤ, ꯏꯔꯦꯅ ꯐꯔꯒ ꯁꯥꯟꯅꯔꯨ ꯀꯩꯗꯧꯒꯦ, ꯍꯧꯖꯤꯛ ꯄꯨꯂꯤꯁ ꯂꯥꯛꯇꯅ ꯇꯧꯒꯗꯕꯗꯤ ꯅꯠꯇꯦꯗꯅ." "ꯃꯃꯥ ꯊꯧꯔꯥꯅꯤ, ꯅꯪꯅ ꯈꯪꯄꯣꯟꯇꯦꯅꯦ, ꯏꯆꯥꯁꯤꯡꯁꯤ ꯃꯄꯥ ꯑꯩꯒ ꯍꯦꯟꯅ ꯅꯛꯁꯤꯟꯅꯕꯅꯤꯅꯦ ꯑꯩꯅ ꯄꯥꯝꯃꯤꯁꯦ." "ꯍꯣꯏꯕ, ꯑꯩꯁꯨ ꯈꯪꯏ, ꯑꯗꯨ ꯀꯣꯟꯅ ꯇꯞꯅ ꯈꯟꯅꯔꯁꯦꯕ." ꯍꯥꯏꯔꯒ ꯔꯣꯕꯔꯠꯇ ꯑꯣꯟꯁꯤꯜꯂꯛꯏ꯫ "ꯏꯕꯨꯡꯉꯣ, ꯅꯪ ꯊꯕꯛ ꯆꯠꯀꯗꯣꯏ ꯅꯠꯇ꯭ꯔꯥ?" "ꯆꯠꯂꯣ, ꯑꯗꯨꯗꯤ ꯂꯣꯏꯁꯤꯜꯂꯨꯔꯣ, ꯊꯦꯡꯈꯤꯅꯤ, ꯆꯥꯛ ꯂꯣꯏꯔꯕꯅꯤ, ꯄꯤꯕꯥꯁꯨꯅꯦ ꯇꯞꯅ ꯄꯨꯈꯠꯄꯤꯔꯝꯃꯨ." ꯔꯣꯕꯔꯠ ꯑꯃꯗꯤ ꯄꯤꯕꯥ ꯑꯅꯤꯗꯨ ꯃꯄꯥꯒꯤ ꯋꯥꯗꯨ ꯈꯨꯝꯐꯝ ꯈꯪꯗ ꯂꯩꯔꯝꯕꯗꯨ ꯃꯃꯥꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯋꯥ ꯊꯠꯂꯛꯄꯁꯤ ꯃꯤꯀꯨꯞꯇꯨꯒꯤ ꯑꯣꯏꯅ ꯀꯟꯕꯤꯔꯕꯅꯤ ꯈꯟꯖꯩ, ꯑꯗꯨꯅ ꯔꯣꯕꯔꯠ ꯄꯟꯊꯗ ꯄꯤꯕꯥꯗꯨ ꯍꯥꯏꯐꯦꯠ ꯁꯝꯕꯤꯔꯒ ꯄꯨꯗꯨꯅ ꯀꯥꯈꯠꯈ꯭ꯔꯦ꯫ ꯃꯤꯁꯅꯥꯅ, "ꯆꯠꯂꯣ ꯏꯔꯨꯖꯧꯔꯣ, ꯆꯠꯂꯗꯤ ꯉꯜꯂꯤꯉꯩꯁꯤꯗ ꯆꯠꯁꯤ, ꯋꯥꯔꯤ ꯁꯥꯕꯁꯨ ꯑꯣꯐꯤꯁꯇ ꯂꯩꯔꯤꯉꯩ ꯁꯥꯍꯧꯁꯤ, ꯊꯦꯡꯕꯩ ꯊꯕꯛ ꯇꯜꯂꯤ, ꯏꯔꯥꯡ ꯇꯧꯕꯩ ꯑꯃꯨꯛ ꯆꯩꯔꯛꯀꯗꯣꯏꯅꯤ, ꯇꯜꯂꯦꯕ ꯑꯩ." ꯖꯣꯂꯤ ꯍꯥꯏꯅꯤꯡꯗꯅ ꯃꯤꯁꯅꯥꯗ ꯌꯦꯡꯂꯛꯏ꯫ "ꯃꯤꯁꯅꯥ, ꯑꯩ ꯆꯠꯅꯤꯡꯗ꯭ꯔꯕꯅꯤ, ꯇꯜꯂꯦꯕ." "ꯑꯁ ꯀꯩꯅꯣ, ꯎꯅꯔꯨꯗꯣꯏꯁꯦ ꯗꯗꯥꯒꯅꯦ, ꯅꯣꯏꯒꯤ ꯁꯧꯔꯥ ꯅꯪ ꯎꯕꯗ ꯁꯣꯛꯑꯒꯗ ꯂꯩꯕꯗꯣ ꯅꯠꯇꯤꯌꯦ, ꯀꯔꯤꯅꯣ ꯈꯪꯗꯦ." "ꯑꯁ ꯑꯗꯨꯏ ꯅꯠꯇꯦꯕ, ꯁꯣꯝ ꯀꯩꯝ ꯆꯠꯊꯣꯛꯅꯤꯡꯗ꯭ꯔꯦꯅ ꯇꯧꯕꯅꯤ." "ꯍꯣꯏꯁꯦ, ꯑꯗꯣ ꯉꯁꯤꯇꯪꯗꯤ ꯆꯠꯂꯨꯁꯤꯗꯅ, ꯑꯩꯒꯤ ꯗꯦꯠ ꯆꯠꯄꯅꯦ ꯈꯜꯂꯒ." "ꯑꯩꯗꯣ ꯃꯥꯒꯗꯤ ꯑꯃꯨꯛꯇꯪ ꯐꯖꯅ ꯋꯥꯔꯤꯗꯤ ꯁꯥꯅꯤꯡꯕꯅꯦ, ꯑꯗꯣ ꯐꯪꯒꯗꯕ ꯃꯥꯟꯗ꯭ꯔꯦ." ꯌꯥꯅꯤꯡꯗ ꯑꯌꯥꯕ ꯄꯤꯔꯛꯄ ꯅꯨꯃꯤꯠꯇꯨꯁꯨ ꯃꯄꯨꯅ ꯆꯥꯟꯕꯤꯈꯤꯗ꯭ꯔꯦ꯫ "ꯃꯤꯁꯅꯥ, ꯑꯩ ꯑꯣꯏꯒꯗꯕ ꯃꯥꯟꯗ꯭ꯔꯦ." "ꯏꯕꯦꯝꯃ, ꯅꯪꯅꯅꯦ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯈꯟꯖꯤꯟꯕꯗ ꯉꯥꯎ ꯆꯠꯇꯧꯕ ꯀꯨꯏꯗ꯭ꯔꯕꯅꯤ, ꯌꯥꯔꯦꯁꯦ, ꯑꯗꯨꯒꯅꯦ ꯈꯜꯂꯛꯑꯅꯣ ꯑꯝꯇ, ꯃꯤ ꯗꯦꯠ ꯆꯠꯂꯝꯗꯥꯏꯁꯤꯗ ꯃꯨꯠꯀ ꯊꯨꯒꯥꯏꯔꯛꯀꯅꯨꯀꯣ." "ꯑꯗꯣ ꯀꯨꯏꯅꯗꯤ ꯂꯩꯔꯛꯀꯨꯝꯁꯤꯀꯣ, ꯑꯩ ꯅꯣꯏꯗ ꯔꯣꯕꯔꯠ ꯃꯃꯥꯡꯗꯁꯨ ꯏꯀꯥꯏꯖꯩꯕ." "ꯑꯗꯨ ꯌꯧꯔꯛꯑꯗꯤ ꯅꯪ ꯄꯛꯂꯛꯇ꯭ꯔꯦ, ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯅꯪꯉꯣꯟꯗ ꯀꯩꯗꯧꯔꯗꯅ, ꯑꯗꯣ ꯍꯣꯔꯦꯟ ꯆꯠꯄꯗ ꯅꯪꯒꯤ ꯗꯣꯀꯨꯃꯦꯟꯠꯁ ꯀꯩꯀꯥ ꯄꯨꯗꯣꯏꯅꯤꯀꯣ." "ꯀꯩꯒꯤ? ꯀꯩꯗꯧꯗꯣꯏꯕ ꯑꯗꯨꯅ? ꯌꯥꯔꯦ ꯆꯠꯂꯣ, ꯉꯥꯡ ꯂꯩꯔꯅꯨ, ꯏꯔꯨꯖꯧꯔꯣ, ꯑꯩ ꯆꯥꯛ ꯂꯣꯏꯁꯤꯜꯂꯒꯦ." ꯍꯥꯏꯔꯝꯂꯒ ꯕꯥꯊꯔꯨꯝ ꯆꯪꯈ꯭ꯔꯦ꯫ ꯃꯤꯁꯅꯥ ꯐꯣꯟ ꯂꯧꯊꯣꯛꯂꯒ ꯔꯣꯕꯔꯠꯇ ꯇꯧꯏ꯫ "ꯇꯥꯏ." "ꯊꯣꯛꯑꯕꯣ?" "ꯊꯣꯛꯇ꯭ꯔꯤꯗ, ꯉꯥꯏꯍꯥꯛ ꯋꯥꯠꯂꯤ, ꯆꯥꯛ ꯆꯥꯗ꯭ꯔꯤ." "ꯑꯣ, ꯑꯃꯁꯤ ꯁꯦꯕꯥ ꯇꯧꯔꯝꯒꯦ ꯇꯧꯅꯤ, ꯃꯈꯨꯠꯁꯤꯁꯨ ꯌꯥꯗ꯭ꯔꯦ." "ꯑꯗꯣ ꯃꯥꯕꯨ ꯈꯔ ꯐꯠꯇ꯭ꯔꯤꯕꯣ, ꯍꯥꯏꯗꯤ ꯂꯦꯡꯕ ꯑꯣꯠꯄ ꯉꯝꯗ꯭ꯔꯤꯕꯕ?" "ꯍꯧꯒꯠꯄ ꯀꯩꯀꯥꯕꯨꯗꯤ ꯉꯝꯃꯤꯗ, ꯑꯁꯣꯛꯄ ꯃꯈꯨꯠꯇꯨ ꯈꯛ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕꯩ ꯇꯧꯔꯤꯅꯤ, ꯉꯁꯤ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯩꯔꯗꯤ ꯕꯦꯟꯗꯦꯖ ꯂꯧꯊꯣꯛꯄ ꯌꯥꯔꯛꯄꯁꯨ ꯌꯥꯏ." "ꯑꯗꯣ ꯑꯃꯗꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ, ꯌꯥꯗꯧꯔꯤꯕꯣ? ꯑꯩꯅ ꯁꯣꯝꯗ ꯌꯥꯈ꯭ꯔꯦ, ꯃꯤ ꯁꯤꯜꯂꯦꯅ ꯍꯥꯏꯈ꯭ꯔꯕꯅꯤ." ꯃꯤꯁꯅꯥ ꯃꯃꯤꯠꯇꯨ ꯕꯥꯊꯔꯨꯝ ꯂꯣꯝꯗ ꯌꯦꯡꯂꯛꯏ,
aduga khonjelu khara taptharaga yani yani ai tawgi chetnaba haikrabani akhoi su chak chadri chak tokpaga laagi phare phare du boidi noi laaga ai yorokpaga mapa dum chanarani adu dada nang thokpa hobaga paw hairo ko hoi hoi haraki thamo tham ai lushinaba tawki somdana nahan lukhoina hairamba wa singduga Deven wakhalda mon khali oiriba phibam se karino haina adubu machanupi gi wasu matang sida taningle mama mapani ngami haidana makhoi gi aningba apamba da chetkadabani haiba wafam sidagi ngasi machanupi na lekai gi wari na pham oikiba suni aduga machanupi ga suleminaba phangda warurini do haidana makhoi dagi lapna leikriba siso makhoi gi apamba lambi da silubagini aduna Deven silamba siga ashoiba oirakladi machanupi gi tungi punsi uraktre aduna marup oirasu macha asingba nattabaduda maso haifam khangdre khanba yaba khalaba matung Deven machanupi gi mamanabi Mishna da call tawri maramdi Jolly asawbana maram oiraga mama mapaga paw phawna ningde haiduna number pumnama block list thamkibani aduna Mishna da oina phone du tawrakbani hello baba icha Mishnara Mane baba kai haige noi bu cha ka charabro chandi leibra chadri baba charani Jolly irujaba changki thoklaga tawhalake machanupi na thawaina phone tawro oi khangbana Deven wadu leithore yare tawraktrasu nanga tawraga yumdong talo ngasi ipaga wa khara khanasi Mishna du tumin lei khumde karigino su khal second khara hoi baba nungdang wairam lake aigi thabak ama chasena hainaba ho phare ningthi jana layuko ipa thami hairaga thamnakre Mishna amadi Jolly ani do namdana Mishna na ngamlaga Jolly gi documents amadi magi su yauna puduna Robert ki da lai hek yowaga lunch break oibagi mapa chanana ahumdo canteen lomda famlaga ningthi na wari sane Mishna na Jolly gi documents singdo Robert ta piduna yenghali Jolly tawriba hainariba singdo ma pamde yaningde haiduna phana kuine yetnai adubu Robert na wari phajana sabiraba matung Jolly khare ingthare aroiba oina Mishna na Jolly bu themlei Jolly nangam tamuna khalu singna hairadi thabakse hekta phangba nate aduishu mathakta rent nangna thanta topham khangda wakhal mayam khanjila leiraga nasa soknabani aishu kuiraroi hapta ma mangai school pugadaba aina haise salary gi wanate nasadu khitang mayam ga pulaga nungai thoknabani seba ko nangai nungshiradi yes hairobase Jolly Robert ta amuk yeng Mishna da amuk yeng ngai hakle aduga mamit to amuk non thakiduna tumin khali ngahak leiraba matung hoi ayengage Robert Mishna ani do harawbagi minok nokle Robert na phare dudi yam nungai akhoi gi dia thobai post ni si sum hangba su yadabani na athuba pam hayingdagi dum lao ahan base nathan lak patalasu Mishna ga dum lao kaide aduga nangna tawgadabado haying khara tanaminarasi hoi aduna pharani haying haido pung kya dai do oidoino dada tara nangna ba office yoro hoi tanjadu da marak thatna Jolly mamit kufet khaplaga Robert ta hanglei sigi matang se ma di khangbra khangabani wadu da Mishna do mamit lauthoi karino haibagum yenglei tawribadu khangladuna Robert tumin layo haibagum chinbal makha chiklaga ingit tawre Mishna tumin laikre Robert na khumliba paw khumdu aranbani thabaki mi shinni haibatani PIBA na khangba adubo sindawriba mi si Jolly ni haibadi mana khangba natte aduga wafam si PIBA khangde haina amuk Jolly da khumlubada Jolly do yaningdaba amuk udlakani khangbana Robert na oidaba ngangbani adubu Robert ki paw khumduda Jolly su thajaba watladuna madi kari hai sauraktra yaningdaba matau utro era mana yaba yadaba aina yarisini hojikidi office aigi makhadane leirisi manari magi wa tokro aini noi shardo aina yardi yar Mishna paini yengla aga yam sarro somse hoi hai so haibane Jolly khanjelun ma office la khido sunatri yengoba matam khradi ado ai haidodi mandi Mishna na noi sar leisidi tu asida loi takhalu taktredana noi sargi mathakta boss ai lei hairo engonda
ꯑꯩ ꯋꯥꯔꯛꯀꯦ ꯏꯁ ꯀꯤꯔꯦꯗ ꯍꯣꯏ ꯑꯇꯩ ꯑꯇꯩꯗ ꯅꯪꯅ ꯉꯝꯃꯁꯨꯅꯦ ꯃꯐꯝꯁꯤꯗꯗꯤ ꯑꯩꯅ ꯆꯥꯎꯏꯀꯣ ꯐꯥꯒꯤ ꯅꯠꯇꯒꯨꯝ ꯃꯤꯁ ꯅꯥꯐꯨ ꯍꯧꯒꯠꯂꯛꯑꯦ ꯀꯔꯤ ꯅꯪ ꯆꯥꯎꯔꯗꯅ ꯀꯩꯗꯧꯗꯣꯏꯕ ꯍꯥ ꯅꯪ ꯀꯩꯗꯧꯗꯣꯏꯕ ꯍꯧꯖꯅꯨꯀꯣ ꯀꯩꯅꯣ ꯃꯤꯁꯅ ꯃꯤ ꯃꯃꯥꯡꯁꯤꯗ ꯐꯝꯃꯨꯁꯦ ꯁꯥꯔ ꯑꯗꯨꯗꯤ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯆꯔꯒꯦ ꯉꯁꯤꯒꯤꯗꯤ ꯍꯜꯂꯒꯦ ꯑꯁ ꯀꯩꯅꯣꯗ ꯁꯥꯔ ꯀꯥꯏꯅ ꯑꯃꯨꯛ ꯀꯧꯁꯤꯜꯂꯤ ꯊꯕꯛ ꯍꯧꯗ꯭ꯔꯤꯗ ꯃꯤꯁꯅ ꯆꯠꯅꯕꯒꯤ ꯍꯧꯒꯠꯅ ꯔꯣꯕꯔꯠꯇ ꯌꯦꯡꯂꯒ ꯁꯥꯔ ꯌꯥꯝ ꯑꯣꯏꯅꯤꯡꯗꯥꯏ ꯀꯧꯔꯤꯁꯦ ꯈꯨꯝꯕ ꯌꯥꯗ꯭ꯔꯣꯅ ꯆꯠꯂꯦ ꯍꯥꯏꯔꯒ ꯑꯅꯤꯗꯨ ꯆꯠꯈ꯭ꯔꯦ ꯔꯣꯕꯔꯠ ꯅꯣꯛꯅ ꯆꯠꯈꯤꯕ ꯑꯅꯤꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯂꯟꯆ ꯕ꯭ꯔꯦꯛ ꯂꯣꯏꯔ ꯃꯇꯨꯡ ꯔꯣꯕꯔꯠ ꯑꯣꯐꯤꯁ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ ꯅꯥꯎꯕ ꯑꯃꯗꯤ ꯏꯕꯦꯆꯥ ꯑꯅꯤꯗꯣ ꯅꯍꯥꯟ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯃꯤꯐꯠꯇꯁꯤꯡꯗꯨ ꯂꯥꯛꯂꯝꯂꯒ ꯄꯤꯕꯥꯒꯤ ꯃꯔꯝꯗ ꯍꯪꯈꯤꯕꯗꯨꯗ ꯏꯕꯦꯆꯥꯅ ꯍꯥꯏꯗꯣꯛꯎ ꯌꯥꯗꯕꯗꯨꯒ ꯗꯦꯕ꯭ꯔꯥꯁꯅ ꯅꯣꯡꯃꯩꯅ ꯀꯥꯞꯂꯝꯕꯗꯨꯒꯤ ꯀꯂꯛꯄꯦꯟꯕ ꯑꯣꯏꯅ ꯄꯥꯎꯗꯣ ꯅꯥꯎꯕ ꯃꯃꯥ ꯃꯆꯥꯗ ꯌꯧꯔꯛꯂꯦ ꯄꯥꯎꯗꯨ ꯇꯥꯕꯗ ꯑꯅꯤꯗꯣ ꯄꯥꯈꯠꯄꯅ ꯂꯋꯥꯏ ꯁꯥꯠꯈ꯭ꯔꯦ ꯏꯕꯦꯆꯥ ꯃꯆꯥꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯃꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯩꯔꯛꯏ ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯪꯅ ꯅꯠꯇ꯭ꯔꯁꯦ ꯁꯨꯃꯥꯏꯅ ꯇꯧꯅꯤ ꯈꯪꯕꯒꯤ ꯑꯩꯅ ꯑꯆꯨꯝꯕ ꯋꯥꯐꯝꯗꯨꯐꯥꯎ ꯍꯥꯏꯗꯣꯛꯇ ꯂꯩꯔꯒ ꯅꯪꯅ ꯐꯠꯈꯤꯗ꯭ꯔꯕ ꯃꯄꯥ ꯃꯆꯥꯗꯨꯗ ꯑꯣꯏꯗꯕ ꯋꯥ ꯍꯥꯏꯖꯤꯟꯕꯗꯒꯤ ꯉꯁꯤꯅ ꯌꯥꯝꯕꯗꯨ ꯁꯣꯛꯂꯤꯕ ꯅꯠꯇ꯭ꯔꯣ ꯅꯥꯎꯕ ꯀꯔꯤꯝ ꯈꯨꯝꯗꯦ ꯇꯨꯃꯤꯟ ꯂꯩ ꯑꯗꯨꯕꯨ ꯃꯥ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯏ ꯃꯄꯤꯔꯥꯁꯨ ꯆꯦꯜꯂꯤ ꯎꯪꯗꯨꯅ ꯑꯗꯨꯃꯛ ꯂꯩ ꯏꯕꯦꯆꯥ ꯃꯈꯥ ꯇꯥꯔꯛꯏ ꯌꯦꯡꯉꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯃꯇꯦꯡ ꯄꯥꯡꯂꯨꯕꯁꯨ ꯉꯝꯕ ꯅꯠꯇꯦ ꯍꯧꯖꯤꯛ ꯁꯣꯛꯇꯨꯅ ꯂꯩꯔꯤꯕꯗꯣ ꯅꯪ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯊꯤꯕ ꯆꯠꯂꯁꯨ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯁꯨ ꯈꯪꯕ ꯅꯠꯇꯦ 이마기 bungo ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯄꯪꯉꯤꯗꯀꯣ ꯅꯥꯎꯕ ꯍꯟꯗꯛꯇꯤ ꯄꯜꯂꯒ ꯂꯩꯔꯤꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛꯏ ꯑꯗꯨꯒ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥ ꯅꯆꯥꯅ ꯑꯣꯏꯗꯕ ꯋꯥ ꯍꯥꯏꯈꯤꯕꯁꯤꯡꯗꯣ ꯑꯩꯗ ꯄꯤꯕꯥꯕꯨ ꯅꯨꯡꯁꯤꯗꯕꯩ ꯅꯠꯇꯦ ꯐꯠꯇꯕ ꯃꯈꯣꯏꯁꯤꯡꯗꯣ ꯃꯈꯣꯏꯒꯤ ꯊꯃꯣꯏꯁꯨ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯈꯟꯒꯦ ꯈꯟ ꯍꯥꯏꯈꯤꯕꯅꯤ ꯀꯔꯤꯒꯨꯝꯕꯗ ꯄꯤꯕꯥꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯝꯕꯗꯣ ꯏꯃꯥꯕꯣꯛꯀꯤ ꯆꯍꯤꯒꯤ ꯗꯤꯟ ꯇꯥꯕꯒꯤꯅꯤ ꯈꯪꯍꯜꯂꯨꯕꯗ ꯐꯠꯇꯕ ꯃꯄꯥ ꯃꯆꯥꯗꯨꯅ ꯗꯥꯄꯤꯕꯥꯅ ꯑꯩꯈꯣꯏꯗ ꯌꯦꯡꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯁꯤꯟꯅꯔꯝꯕ ꯌꯨꯝꯁꯦ ꯑꯩꯈꯣꯏꯅ ꯁꯦꯟꯅꯕ ꯉꯝꯗ ꯃꯤꯀꯨꯞꯇ ꯃꯥꯡꯈꯤꯅꯤ ꯈꯟꯕꯒꯤ ꯑꯩ ꯑꯣꯏꯗꯕ ꯋꯥꯗꯣ ꯍꯥꯏꯈꯤꯕꯅꯦ ꯏꯃꯥ ꯑꯩꯅ ꯇꯧꯔꯤꯁꯤꯕꯨ ꯌꯥꯝ ꯂꯥꯜꯂꯕ꯭ꯔꯅꯦ ꯏꯃꯥ ꯏꯕꯦꯆꯥ ꯑꯃꯗꯤ ꯅꯥꯎꯕ ꯑꯅꯤꯗꯨ ꯀꯞꯃꯤꯟꯅꯔꯛꯏ ꯅꯥꯎꯕ ꯀꯞꯄꯗꯨ ꯂꯦꯞꯂꯒ ꯃꯈꯥ ꯇꯥꯔꯛꯏ ꯑꯩ ꯗꯥꯄꯤꯕꯥꯗ ꯐꯣꯟ ꯇꯧꯒꯦ ꯏꯃꯥ ꯃꯥ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯥ ꯍꯪꯒꯦ ꯇꯧꯒꯅꯨ ꯏꯕꯨꯡꯉꯣ ꯇꯧꯈꯤꯅꯨ ꯉꯔꯥꯡꯇꯅꯤ ꯁꯣꯛꯈꯤꯕ ꯃꯁꯥꯗꯣ ꯌꯥꯝ ꯁꯣꯜꯂꯝꯈꯤꯅꯤ ꯇꯞꯅ ꯍꯪꯁꯤ ꯆꯠꯂꯣ ꯅꯪ ꯇꯧꯗꯧꯗꯣ ꯇꯧꯖꯔꯨꯔꯣ ꯏꯃꯥꯅꯦ ꯐꯥꯝꯗ ꯉꯥꯛꯇꯪ ꯆꯠꯂꯨꯈꯤꯒꯦ ꯐꯥꯝ ꯆꯠꯄꯗꯣ ꯑꯩꯒ ꯄꯨꯟꯅ ꯆꯠꯁꯤ ꯏꯃꯥ ꯍꯥꯏꯅꯔꯒ ꯃꯃꯥ ꯃꯆꯥꯗꯣ ꯄꯨꯟꯅ ꯐꯥꯝꯂꯣꯝꯗ ꯀꯨꯝꯈ꯭ꯔꯦ ꯑꯁꯨꯝꯅ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯅꯕꯗꯨꯒ ꯃꯍꯩ ꯇꯨꯃꯤꯟ ꯂꯩꯅꯔꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯄꯤꯕꯥꯁꯨ ꯕꯦꯟꯗꯦꯖꯇꯤ ꯂꯧꯊꯣꯛꯈ꯭ꯔꯦ ꯃꯈꯨꯠꯇꯨ ꯌꯥꯝ ꯀꯟꯅ ꯃꯨꯛꯂꯒ ꯂꯦꯡ ꯑꯣꯠꯄ ꯄꯣꯠꯆꯩ ꯄꯥꯏꯕꯗꯤ ꯉꯝꯗ꯭ꯔꯤ ꯑꯗꯨꯅ ꯔꯣꯕꯔꯠꯅ ꯃꯇꯝ ꯈꯔ ꯁꯦꯟꯅꯕꯤꯔꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯖꯣꯂꯤ ꯅꯍꯥꯟ ꯂꯥꯛꯂꯒ ꯅꯣꯡ ꯉꯥꯟꯕꯒ ꯖꯣꯏꯟ ꯇꯧꯈ꯭ꯔꯦ ꯊꯕꯛ ꯂꯥꯛꯄ ꯅꯨꯃꯤꯠ 4ꯅꯤ ꯁꯨꯔꯦ ꯃꯔꯛꯇꯨꯗ ꯂꯩꯃꯤꯟꯅꯔꯤꯕ ꯁ꯭ꯇꯥꯐꯁꯤꯡꯁꯨ ꯀꯅꯥꯅ ꯀꯅꯥꯅꯣ ꯂꯣꯏꯅ ꯈꯪꯅꯗ꯭ꯔꯁꯨ ꯈꯔꯗꯤ ꯈꯪꯅꯔꯕꯅꯤ ꯑꯗꯨꯅ ꯑꯅꯧꯕ ꯂꯥꯛꯄ ꯑꯣꯏꯔꯁꯨ ꯔꯣꯕꯔꯠ ꯖꯣꯂꯤꯒꯗꯤ ꯍꯥꯟꯅꯗꯒꯤꯁꯨ ꯈꯪꯅꯕꯒ ꯊꯕꯛꯀꯤꯕꯨ ꯑꯣꯏꯔꯁꯨ ꯈꯪꯗꯕ ꯑꯗꯨꯝ ꯇꯥꯟꯅꯕ ꯃꯤꯁꯅꯥꯒꯤ ꯋꯥ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯍꯪꯅꯕ ꯇꯧꯕꯗꯨꯒ ꯍꯥꯟꯅ ꯌꯥꯝ ꯀꯣꯏꯅꯅ ꯇꯧꯕ ꯃꯑꯣꯡꯗꯨꯗꯤ ꯇꯧꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯂꯩꯔꯤꯕ ꯁ꯭ꯇꯥꯐꯁꯤꯡꯅꯁꯨ ꯈꯖꯤꯛ ꯀꯂꯛꯄ ꯄꯣꯛꯏ ꯐꯅ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯃꯤꯑꯣꯏꯕ ꯍꯥꯏꯁꯤꯗꯤ ꯀꯂꯛꯄ ꯃꯤꯍꯧꯕ ꯐꯥꯎꯕ ꯍꯥꯏꯁꯤ ꯍꯧꯅꯁꯥꯅꯤ ꯑꯗꯨꯒ ꯂꯩꯃꯤꯟꯅꯔꯤꯕ ꯁ꯭ꯇꯥꯐꯁꯤꯡꯗꯨꯒꯤ ꯃꯔꯛꯇꯒꯤꯁꯨ ꯂꯝ ꯄꯨꯟꯕ ꯅꯠꯇ꯭ꯔꯁꯨ ꯂꯝ ꯊꯪꯅꯕ ꯍꯥꯏꯒꯗ꯭ꯔꯥ ꯖꯣꯂꯤꯕꯨ ꯃꯨꯟꯅ ꯈꯪꯕ ꯃꯤ ꯌꯥꯎꯔꯝꯃꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤ ꯈꯪꯕ ꯃꯤꯅ ꯂꯩꯃꯤꯟꯅꯔꯤꯕ ꯁ꯭ꯇꯥꯐꯁꯤꯡꯗꯨꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯈꯪꯍꯟꯕ ꯁꯟꯗꯣꯛꯄ ꯑꯃꯗꯤ ꯃꯣꯏꯒꯤ ꯍꯥꯟꯅꯒꯤ ꯁꯔ ꯄꯤꯕꯥꯒꯁꯨ ꯑꯃꯨꯛ ꯍꯥꯏꯅꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯂꯛꯄꯗꯒꯤ ꯍꯦꯟꯅ ꯀꯂꯛꯄ ꯄꯣꯛꯂꯛꯄꯅꯤ ꯑꯁꯨꯝꯅ ꯑꯣꯐꯤꯁ ꯃꯅꯨꯡꯗ ꯅꯤꯡꯐꯨꯡ ꯉꯥꯡꯅꯔꯛꯄꯗꯒꯤ ꯖꯣꯂꯤꯒ ꯅꯛꯅꯅ ꯂꯩꯔꯤꯕ ꯁ꯭ꯇꯥꯐ ꯅꯨꯄꯤ ꯑꯃꯅ ꯃꯦꯝ ꯖꯣꯂꯤ ꯑꯩ ꯋꯥ ꯑꯝꯇ ꯍꯪꯒꯦ ꯍꯪꯉꯣ ꯏꯆꯦ ꯀꯩ ꯍꯥꯏꯒꯦ ꯅꯪꯁꯤ ꯍꯥꯟꯅ ꯂꯨꯍꯣꯡꯗꯣꯏ ꯇꯧꯔꯝꯃꯦ ꯍꯥꯏ ꯆꯨꯝꯕ꯭ꯔꯣ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪꯗꯨ ꯇꯥꯕꯗ ꯅꯥꯀꯜꯗ ꯐꯝꯃꯤꯟꯅꯔꯤꯕ ꯃꯥꯒꯤ ꯃꯊꯧ ꯇꯧꯅꯔꯤꯕ ꯁ꯭ꯇꯥꯐ ꯑꯃꯅꯤꯗꯤ ꯖꯣꯂꯤꯗ ꯂꯣꯏꯅ ꯌꯦꯡꯂꯛꯏ ꯋꯥꯍꯪ ꯍꯪꯂꯤꯕ ꯅꯨꯄꯤꯁꯤ ꯋꯥ ꯉꯥꯡꯒꯟꯕ ꯃꯤꯅꯤ ꯑꯗꯨꯅꯁꯨ ꯍꯪꯂꯛꯂꯤꯕꯅꯤ ꯖꯣꯂꯤ ꯇꯧꯔꯝꯕ ꯃꯊꯧ ꯆꯞ ꯂꯦꯞꯄꯤ ꯀꯔꯤꯅꯣ ꯍꯥꯏꯕꯒꯨꯝ ꯇꯧꯐꯝꯁꯨ ꯈꯪꯗ ꯃꯅꯥꯛ ꯅꯛꯅ ꯐꯝꯂꯒ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪꯅꯤꯅ
ꯈꯨꯝꯗꯕꯁꯨ ꯌꯥꯗ ꯖꯣꯂꯤ ꯏꯀꯥꯏꯅ ꯀꯩꯗꯧꯕꯗꯩ ꯇꯣꯛꯏꯅꯣ ꯂꯥꯟꯅ ꯈꯟꯅꯨꯀꯣ ꯁꯨꯝ ꯈꯪꯅꯤꯡꯕꯩ ꯍꯪꯕꯅꯤ ꯖꯣꯂꯤ ꯍꯟꯗꯛꯇꯤ ꯏꯀꯥꯏꯕꯒꯤ ꯃꯁꯥꯗꯣ ꯍꯨꯃꯥꯡ ꯈꯖꯤꯛ ꯀꯥꯔꯛꯏ ꯋꯥꯔꯧꯕꯤꯅꯣ ꯏꯆꯦ ꯃꯁꯤꯃꯗꯤ ꯑꯩꯒꯤ ꯄꯔꯁꯅꯦꯜ ꯑꯣꯏꯅ ꯊꯝꯃꯒꯦ ꯅꯨꯄꯤꯗꯨ ꯇꯧꯖ ꯁꯥꯏꯁꯦ ꯍꯥꯏꯕꯒꯨꯝ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯈꯔ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯑꯒ ꯑꯁ ꯀꯅꯥ ꯏꯀꯥꯏꯔꯤꯅꯣ ꯑꯩꯈꯣꯏꯗꯕꯣ ꯑꯇꯣꯞꯄꯁꯨ ꯑꯝꯇ ꯅꯠꯇꯦ ꯑꯗꯣ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯁꯔꯗꯨꯒ ꯑꯦꯡꯒꯦꯖ ꯇꯧꯋꯦ ꯍꯥꯏꯁꯤꯕꯨ ꯆꯨꯝꯕ꯭ꯔꯕ ꯖꯣꯂꯤ ꯍꯟꯗꯛꯇꯤ ꯈꯣꯟꯖꯦꯜꯗꯨ ꯈꯖꯤꯛ ꯁꯦꯝꯂꯒ ꯏꯆꯦ ꯏꯁꯥꯒꯤ ꯊꯧꯗ ꯃꯥꯏ ꯑꯣꯟꯁꯤꯟꯁꯤ ꯃꯤꯒꯤ ꯄꯔꯁꯅꯦꯜ ꯃꯦꯇꯔꯗ ꯈꯨꯠ ꯊꯤꯡꯖꯤꯟꯕꯤꯒꯅꯨ ꯃꯁꯤ ꯑꯣꯐꯤꯁꯅꯤ ꯍꯥꯏꯔꯒ ꯖꯣꯂꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯐꯥꯏꯜ ꯑꯃ ꯄꯥꯏꯈꯠꯇꯨꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯠꯈꯤꯒꯦ ꯇꯧꯕꯒ ꯅꯨꯄꯤꯗꯨꯅ ꯇꯨꯡꯗꯒꯤ ꯑꯃꯨꯛ ꯃꯥ ꯇꯥꯅꯕ ꯃꯑꯣꯡꯗ ꯑꯇꯣꯞꯄꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯁꯔ ꯄꯤꯕꯥꯒꯕꯨ ꯂꯨꯍꯣꯡꯅꯤ ꯀꯥꯏ ꯑꯣꯏꯔꯝꯃꯣꯏ ꯀꯩꯁꯨ ꯄꯥꯝꯕꯤꯔꯣꯏ ꯃꯥꯅ ꯅꯝꯗꯅ ꯂꯩꯁꯤꯟꯅꯕ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤ ꯌꯥꯝ ꯉꯝꯃꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯡꯒꯦ ꯇꯧꯔꯝꯕ ꯈꯣꯡꯗꯨ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯇꯨꯡ ꯑꯣꯟꯅ ꯂꯦꯞꯂꯝꯕ ꯃꯁꯥꯗꯨ ꯐꯠ ꯂꯩꯊꯣꯔꯛꯂꯒ ꯈꯪꯍꯧꯗꯦ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯏꯗ ꯁꯥꯐꯨ ꯀꯟꯕ ꯈꯨꯄꯥꯛ ꯑꯃ ꯊꯥꯖꯤꯜꯂꯤ ꯃꯇꯧꯗꯨꯗ ꯃꯌꯥꯝ ꯂꯣꯏꯅ ꯂꯤꯞꯈꯠꯇꯨꯅ ꯌꯦꯡꯅꯔꯦ ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯤꯡꯗꯨ ꯔꯣꯕꯔꯠꯇꯤ ꯃꯥꯒꯤ ꯀꯦꯕꯤꯟꯗ ꯂꯩꯈꯤꯕꯅ ꯀꯔꯤꯝ ꯈꯪꯗꯦ ꯖꯣꯂꯤ ꯈꯨꯠꯇ ꯄꯥꯏꯔꯝꯕ ꯐꯥꯏꯜꯗꯨ ꯇꯦꯕꯜ ꯃꯊꯛꯇ ꯁꯠ ꯊꯝꯃꯤ ꯑꯗꯨꯒ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯁꯤꯡꯗꯨꯅ ꯑꯗꯨꯛ ꯆꯥꯎꯈꯠꯇꯕ ꯑꯗꯨꯛ ꯂꯦꯝꯗꯕ ꯋꯥꯉꯥꯡ ꯑꯩꯒꯤ ꯅꯥꯀꯣꯡꯗ ꯑꯅꯤꯁꯨꯅ ꯇꯥꯍꯟꯒꯅꯨ ꯃꯐꯝꯁꯤꯗ ꯅꯪꯅ ꯂꯥꯛꯏꯕꯁꯦ ꯑꯦꯝꯄ꯭ꯂꯣꯌꯤꯁ ꯑꯃ ꯑꯣꯏꯅ ꯂꯥꯛꯄ ꯑꯣꯏꯔꯗꯤ ꯅꯁꯥꯒꯤ ꯅꯊꯧ ꯃꯁꯛ ꯈꯪꯅ ꯇꯧ ꯑꯗꯨ ꯅꯠꯇꯅ ꯅꯁꯥꯒꯤ ꯅꯊꯧ ꯂꯩꯇꯕꯒꯨꯝ ꯂꯦꯝꯗꯕ ꯃꯑꯣꯡꯗ ꯃꯤꯕꯨ ꯖꯠꯖ ꯇꯧꯔꯤꯕ ꯅꯪ ꯀꯩ ꯑꯣꯏꯔꯤꯒꯦ ꯍꯥꯏꯔꯒ ꯖꯣꯂꯤ ꯃꯃꯥꯏ ꯂꯩꯗꯨꯅ ꯑꯃꯨꯛ ꯁꯥꯎꯅ ꯈꯣꯡ ꯊꯥꯡꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯌꯥꯝ ꯃꯥꯡꯗ ꯖꯣꯂꯤꯅ ꯇꯧꯔꯝꯂꯤꯕꯁꯤꯡꯗꯨ ꯏꯀꯥꯏꯕꯒ ꯁꯥꯎꯅꯤꯡꯕꯒ ꯃꯁꯥꯗꯨ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯂꯦꯞꯂꯝꯕꯗꯒꯤ ꯈꯖꯤꯛ ꯊꯣꯛꯂꯛꯑꯒ ꯇꯨꯡꯂꯣꯝꯗꯒꯤ ꯅꯨꯄꯤꯗꯨꯅ ꯖꯣꯂꯤꯒꯤ ꯈꯨꯗꯥꯡ ꯇꯥꯞ ꯐꯥꯏ ꯑꯗꯨꯒ ꯃꯃꯥꯏ ꯂꯩꯊꯣꯛꯍꯟꯗꯨꯅ ꯃꯥꯅ ꯑꯃꯨꯛ ꯈꯨꯄꯥꯛ ꯊꯥꯅꯕ ꯍꯣꯠꯅꯔꯛꯏ ꯑꯗꯨꯕꯨ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯆꯨꯝꯅ ꯂꯦꯞꯂꯝꯕ ꯖꯣꯂꯤꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯈꯪꯆꯤꯡ ꯆꯤꯡꯊꯣꯛꯈꯤ ꯖꯣꯂꯤ ꯅꯨꯄꯤꯗꯨꯅ ꯊꯥꯖꯗ ꯑꯗꯨꯝ ꯇꯧꯔꯛꯄꯗꯨꯗ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯑꯗꯨꯝ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯂꯦꯞꯂꯤꯕꯗꯨꯒꯤ ꯅꯥꯀꯜꯗ ꯉꯥꯛꯂꯧ ꯑꯃꯠꯇꯁꯨ ꯂꯩꯍꯧꯗ ꯆꯤꯡꯈꯤꯕꯗꯨꯗ ꯃꯁꯥꯗꯨ ꯄꯨꯂꯞ ꯆꯠꯈꯤꯗꯨꯅ ꯃꯃꯥꯏꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯎꯞꯁꯤꯟꯈꯤ ꯖꯣꯂꯤ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯃꯆꯤꯟꯗꯒꯤ ꯏꯃꯥ ꯍꯥꯏꯅ ꯂꯥꯎꯔꯛꯏ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯀꯨꯝꯍꯩ ꯑꯃꯒꯨꯝ ꯂꯦꯞꯇꯨꯅ ꯌꯦꯡꯅꯔꯝꯕꯁꯤꯡꯗꯨ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯅꯔꯛꯏ ꯇꯥꯟꯖꯥꯗꯨꯗ ꯅꯁꯥ ꯅꯁꯥꯒꯤ ꯅꯊꯧ ꯑꯝꯇ ꯄꯤꯗ꯭ꯔꯕꯣ ꯍꯥꯏꯔꯒ ꯄꯤꯕꯥ ꯖꯣꯂꯤꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯔꯒ ꯉꯁꯥꯏꯒꯤ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯑꯗꯨꯒ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩ ꯅꯨꯄꯤꯗꯨ ꯄꯤꯕꯥ ꯎꯕꯗ ꯄꯥꯈꯠꯂꯤ ꯀꯧꯗ ꯌꯥꯗꯒꯨꯝ ꯁꯔ ꯄꯤꯕꯥ ꯖꯣꯂꯤꯗ ꯍꯟꯅ ꯌꯦꯡꯗꯦ ꯑꯗꯨꯕꯨ ꯈꯨꯗꯥꯡꯗꯨꯗꯤ ꯑꯗꯨꯝ ꯄꯥꯏꯔꯤ ꯑꯗꯨꯒ ꯅꯨꯄꯤꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯌꯥꯝ ꯃꯣꯡ ꯍꯥꯗ ꯍꯥꯏꯔꯛꯏ ꯀꯩꯒꯤꯅꯣ ꯅꯪꯅ ꯃꯥꯒꯤ ꯃꯔꯝꯗ ꯑꯗꯨꯛ ꯌꯥꯝ ꯈꯪꯅꯤꯡꯂꯨꯏꯗꯨꯅ ꯃꯥ ꯑꯩꯒꯤ ꯐꯤꯌꯥꯟꯁꯤꯅꯤ ꯅꯪꯅ ꯈꯪꯅꯤꯡꯕꯗꯨ ꯌꯥꯔꯤꯀꯣ ꯐꯔꯦ ꯅꯊꯧ ꯇꯧꯖꯔꯣ ꯍꯥꯏꯔꯒ ꯄꯤꯕꯥ ꯅꯨꯄꯤꯗꯨꯗ ꯍꯟꯅ ꯌꯦꯡꯂꯝꯗ ꯉꯁꯥꯏ ꯄꯥꯏꯔꯤꯕ ꯖꯣꯂꯤꯒꯤ ꯈꯨꯗꯥꯡꯗꯨ ꯆꯤꯡꯗꯨꯅ ꯃꯥꯒꯤ ꯀꯦꯕꯤꯟ ꯂꯣꯝꯗ ꯆꯪꯉꯛꯏ ꯖꯣꯂꯤꯗꯤ ꯉꯁꯤ ꯄꯤꯕꯥꯅ ꯑꯗꯨꯝꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯀꯔꯤꯅꯣ ꯃꯁꯥ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯃꯪ ꯑꯣꯏꯔꯤꯔꯥ ꯇꯥꯏꯕꯪ ꯑꯣꯏꯔꯤꯔꯥ ꯈꯪꯗ ꯃꯥꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯂꯤꯕꯗꯨꯗ ꯑꯗꯨꯝ ꯏꯟꯗꯨꯅ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯄꯤꯕꯥꯒꯤ ꯃꯇꯧꯗꯨ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯌꯦꯡꯂꯛꯏ